ngasisu Manipur top channel gi maikedi special video ngtang mayam da share tawjage khangjin bada kanraba video mani khanjai mayam loi fakta minasi laining lambi ikai khumnasi irang thoknanaba sinbasing laingak na miyeng sangu miyoi ba masel gi marakta hatna sunaba khatna sainaba amasum nungsinadabagi maru ihul tambasi nupi angangi wafam lauri yumpham gi wafam amasum laining lambida karem kathai narakpagi wafam dagini haina lobu yai nupi angangi wafam dagi puwari gi tangka kayada lanjau kaya thokhiba laikre lauri yumpham wafam dagi su lanjau thokpada natana paktaknana mi shibigi thodoksu thoklibani samudrana pungkoi koisilaga leiba apikpa ithat amakaki wahauda Japan amasum China ani ki marakta sauna ungkhana khibagi thodok thokhi Manipur da sum ngamkhai amadi apunbagi saktam kaiba yaroi haiba ihauda miyoi 19 gi punsi katkhibagi thodok lekhi Leibak amadi lengak munnabagi loiba khamba naidraba lanpham kaya malemgi tongan ba maphamda thokli punamak asidagi hena nuaitaba thodoksin panba tarabadi miyoiba kanglupna mana ningnariba satnariba laigi lambi adubu makhoi ningnade satnade haiduna karem kathainaba manba thodokya satharakpa asini Islam lainingbu sietna thajajaba Muslim community sing sokhananabagi damak Prophet Muhammad ki kokta hapa koget ki mohota hand grenade oina hapsilaga cartoon yeklubagi wahauda Islam lining satpasina namna khundaba Leibak singda achauba irang thokhi America masa amana Islam liningbu karem ka thainaduna Prophet Muhammad ki matik mayai singnaba film puthoklaga ulubadagi mara leijadaba America masa kaya marum hatkhiba masum Islam lining satpasinga Christian lining satpasinga marakta ungkhanaba manba thodoksu thokhi punama asina taklibadi miyoi furup amana satliba lining lambi adu makhoina phai natragana pami haiduna satlibani makhoigi apambagi mayokta akanba wa haibasi khatnaba hobuga manai ningthau palinge matamda Manipurda ramandi lining sathananaba hotnabada ningthauna miyoi kya hatkhi makhutta lanmi wayel thauda amasum wayel sangi luraba mangam ahum asi pairaga lairiba ningthauna matam adudadi tauge haibata tauba ngami ma ke aningba apambagi mayokta miyoi furup amana lepa ngamba nate adubu masagi ida tongda yaujaraglaba laining adubu thado u yade haibagi damak ningthauna tamthiraba sairak singi manungda ngabong khawda namlaga mitai kya hatkibagi thaudo wathuksing lairibani singda khundariba singmi singsu matam amadadi makhoigi tonganba nat satnabi kya marum lairami hairiba satnabi sing adu mising yamdaba furup oibigi mathakta soina khundanabana British ki Christian lining basingna irai laina makhoigi thamoi khudum chanchilaga Christian lining sandorakhibagi wari lai mitai singna yamna luna launariba lai singi manungda maikai ngakpa lai mari haibadi thangjing marjing kaobru amasum wangbrain khana sauba yauri malem khunthokpagi wari likhunda miyoibana khwaidigi hena khundariba mafam asi awang kaobru asidagini hainsu launari Hindu lining satpasingna laikhidraba miyoigi Leibakki Saru Puduna Nabadip natragana Brindabanda Aroiba mathau mangam pangthoknabagum mitai lining satpasingnasu laikhidraba singi Leibakki Saru Puduna kaobru leipham lenda Aroiba mathau mangam pangthoknaribani Assam gi saruk ama oiriba kasar amadi state asigi mafam kayara khundariba mitai singna makhoigi laikhidraba masin manau mapa mamagi Leibakki Saru Puduna matam sangna phairamlen asida laklaga Aroiba mathau mangam hojiksu leptana pangthoknaribani lai haraubagi thoram khudimakta maikai ngakpa lai marida laimana amatasu kanaribani hairiba leipham asida miyoi kyana sahi khudingga haikaleka tamba sanari asigomba leipham asi khakta natana maitai singna ningnariba lai ayamba singthakta lai asigomba singsang pareng asida sahi khudinggi miyoi kaya marum kaduna lai khurumnai khwaidigi maru oina kaobru leipham asida surung ama lai hairiba surung asi karam taubano haiba khangning mami kyasu mafam adura satuna thijin humjin bagi thabak chathanai
kaobru leipham len chingdonda kaobru ipa imagi laisang sananaba mahausa kanba lupna silangduna orep uyung tamkhre Manipur lengaki Art and Culture Department asu kaobru leipham len lai pukri amasum ibudau thangjing leidiba mafam singbu Manipur Ancient and Historical Monuments and Archaeological Sites and Remains Act 1976 ki Section 8 ki Subsection of 1 ki makhada Protected Area ne haina lauthoknanaba thaurang lakhotkhre hiram sigamari lainana Art and Culture Department na haukiba November 13 ta notification ama thoktuna kaobru leipham len lai pukri amasum ibudau thangjing leidiba mafam singbu protected site ni haina lauthokadoriba asida kanagumba singna yetningwa leirabadi notification asi thokiba numitagi paraga tha ani gi manungda makhoi gi objection adu file torakpa yagani haina su lauthokre kaobru ipa ima gi license sanaba thorang toriba sibu thingnanaba honarakli tongan tongan maikai singdagi su license sabigi matang asida wafam kya thamnarakli asigumba phibam asida irang thoknaba sinbasing laingakna matam sana miyeng sango pamdaba thaudoksing thowandanaba punamaknasu thaudang loksi hainasu sigise phong asida makhatana share tobirei duga makha sa tharak poina mem losilak poina marueba content masa pawang katang mem na hapsaramge kaobru ipa imagi sanglen sanaba urep uyum tamkhre singburoi tamboroi ani gi horakpham oiriba kaobru ima ipagi sanglen sanaba mauk sakan malup Manipur sinduna angom ningthaugi masa ibungo angom poireitona urep uyum tamkhre hairi Kanglaipak Manipur gi pibarel iningthau sanajawba laisembada haijarubada harau harauna yabiraktuna tharom asi pangthokpa ngamjakibane iningthaudi khudong sadaba ama leibadigi poireiton oina tharakpani hairi ngasigi thoramda Manipur sarak sahing naiba ne tadaba wakhalda amana ngangba amana tadaba mana ngangmana chumle haina sanariba ai soidraga loire khaliba phataba aranba lambi asi karamna afaba asumada purakadage hangjarubada yumthong khudingi imungda nganthoiduna leiriba laining thau sanamahi mahakna takpirakpani mauksa mahakpu kange hairabadi singu khoyumge asengba laifamlen oiriba kaobru asida khoyum ipa imagi sana sanglen ama saw matamaduda malem ase achumbada awonba haibadu mapung phagani takpi miyoibagi koklen asina amambada leiringai afaba achumba ubo ngamloi aduna taibang asida phattaba wakhalna nongmagi langoi chansilakli masi chumthokhaudravadi phattaba wakhal adu thinghaudrabadi malem asi anganba saruk uba phanglakloi laining thoksanamai ipana takpi paukta asigi matungina Leibak mapu oiriba Honorable Chief Minister Nongthombam Biren amasum Kanglaipak Manipur gi pibarel iningthau maidingu sanajawba laisemba anigi lising makhada mahausa kanba lup Manipurna kaobru ipa imagi thawai oiba singdonda sanglen ama sananaba iningthaugi maya thanga loinana orep uyung tamjakhibani loinana kaobru ipa imagi senglaba laifamlen asida ipa ipu haktaktagi haibiramba thanglon taret asisu masa masu oiba aikoina ipa imagi khongyar tamjakhi haidena su pauksiesna makhatana fongdoragli memduga hasgi ona matang solution jarage duga horen ngasi thoki thodo wathok ki maru oiba pauksin khonga charakana memna share tawjarake nungthin den thank you